ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡꯁꯦ ꯍꯦꯝꯆꯟꯗ꯭ꯔ ꯀꯧꯖꯩ꯫ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏ ꯊꯕꯛ ꯄꯨꯟꯅ ꯁꯨꯃꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯁꯦ ꯃꯇꯝ ꯑꯗꯨꯗ ꯕꯕꯥ ꯏꯃꯥꯅ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯔꯛꯇꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯂꯧꯔꯤꯕ ꯅꯨꯄꯤꯗꯨ ꯌꯦꯛꯊꯣꯛꯏ ꯍꯥꯏꯗꯅ ꯍꯥꯟꯅꯗꯒꯤ ꯑꯩꯁꯦ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯉꯩꯗꯗꯤ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯁꯨꯔꯛꯄ ꯅꯠꯇꯦ꯫ ꯍꯦꯛ ꯅꯨꯄꯤ ꯊꯤꯔꯛꯄꯗꯒꯤ ꯑꯩꯁꯨ ꯊꯕꯛꯁꯦ ꯍꯩꯇ ꯁꯨꯝ ꯆꯠꯄ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎ ꯅꯨꯄꯥꯁꯤ ꯌꯨ ꯇꯞꯇꯥꯅ ꯊꯛꯑꯒ ꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯊꯕꯛ ꯍꯜꯂꯛꯄꯗꯨꯗ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯀꯩꯅꯣ ꯋꯥꯉꯥꯡ ꯁꯉꯥꯡ ꯈꯔ ꯇꯧꯁꯜꯂꯛꯈꯤ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯈꯥꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯁꯨꯝ ꯍꯦꯟꯃꯜꯂꯛꯄꯗꯩ ꯑꯩꯁꯨ ꯋꯥ ꯑꯃ ꯑꯅꯤꯗꯤ ꯈꯨꯝꯃꯨꯏ꯫ ꯃꯗꯨꯗꯒꯤ ꯂꯩꯕꯤꯔꯅꯨ ꯅꯨꯄꯥ ꯊꯣꯛꯇꯕ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯩꯔꯤꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯁꯥꯎꯅꯤꯡꯗꯅ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯩ ꯌꯨꯝꯗ ꯆꯠꯂꯅꯤ, ꯅꯪ ꯂꯩꯍꯧꯔꯣ ꯍꯥꯏꯗꯅ ꯃꯇꯦꯛ ꯑꯃ ꯐꯥꯎ ꯑꯩꯁꯦ ꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯕꯗꯨꯗ ꯑꯩꯁꯨ ꯑꯃꯨꯛ ꯃꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯜꯂꯛꯏ꯫ ꯇꯨꯝꯗꯣꯏ ꯅꯨꯃꯤꯠꯇꯨ ꯑꯩꯁꯦ ꯃꯤꯠꯁꯤꯗ ꯄꯤꯁꯤ ꯆꯗꯨꯝ ꯆꯦꯟꯊꯗꯨꯅ ꯑꯍꯤꯡ ꯑꯃ ꯂꯦꯜꯂꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ, ꯑꯗꯨꯒ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯑꯩꯁꯦ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯊꯕꯛꯁꯨ ꯁꯨꯝ ꯂꯩꯔꯛꯇꯕꯗꯒꯤ ꯑꯩꯈꯣই ꯃꯤꯁꯇ꯭ꯔꯤ ꯑꯗꯨꯅ ꯂꯝ ꯑꯔꯥꯞꯄꯗ ꯑꯩꯒ ꯆꯠꯂꯒ ꯊꯕꯛ ꯊꯤꯔꯨꯁꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥ ꯑꯗꯨꯗ ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯗꯨꯅ ꯊꯕꯛꯁꯤ ꯊꯤꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯂꯝ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯊꯕꯛ ꯑꯃ ꯐꯪꯉꯝꯃꯤ꯫ ꯃꯗꯨ ꯑꯩꯈꯣꯏ ꯃꯤꯁꯇ꯭ꯔꯤ ꯑꯗꯨꯅꯁꯨ ꯃꯗꯨ ꯄꯥꯏꯔꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯇꯥꯃꯣ ꯂꯣꯀꯦꯟꯁꯤꯒꯤ ꯊꯕꯛꯁꯤ ꯁꯨꯕ ꯍꯥꯏꯔꯤꯁꯤ ꯁꯤꯗ ꯂꯩꯇ꯭ꯔꯒꯗꯤ ꯌꯥꯔꯣꯏꯅꯦꯀꯣ ꯍꯥꯏꯔꯝꯃꯤ꯫ ꯏꯌꯥꯝꯕ ꯑꯗꯨꯅ ꯑꯃꯨꯛ ꯍꯣꯏ ꯌꯥꯔꯣꯏ, ꯑꯗꯣ ꯅꯪ ꯁꯤꯗ ꯂꯩꯔꯒ ꯁꯨꯕꯁꯦ ꯇꯜꯂꯦ ꯍꯥꯏꯔꯤꯔꯣ ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯨꯗ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ꯫ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯑꯩꯁꯦ ꯅꯨꯄꯤ ꯃꯄꯥꯝꯗꯨꯗ ꯅꯨꯡꯉꯥꯏꯇ ꯑꯗꯨꯗ ꯂꯩꯗꯣꯏ ꯁꯔꯨꯛ ꯁꯤꯗ ꯑꯣꯏꯅ ꯊꯕꯛ ꯁꯨꯕꯒꯤ ꯂꯥꯛꯑꯁꯤꯔ ꯈꯜꯂꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯑꯩꯁꯨ ꯍꯣꯏꯗ ꯃꯁꯤꯅ ꯐꯔꯅꯤ ꯈꯟꯅ ꯑꯩꯁꯨ ꯑꯗꯨꯗ ꯂꯩꯔꯒ ꯊꯕꯛꯇꯣ ꯌꯥꯎꯔꯒꯦ ꯅꯤꯡꯉꯝꯃꯤ꯫ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯑꯩꯅ ꯋꯥꯔꯤꯗꯣ ꯁꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪ ꯁꯤꯗ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯤꯔꯣ? ꯀꯔꯤꯒꯤꯅꯣ ꯑꯥꯗ ꯂꯩꯔꯒ ꯊꯕꯛ ꯁꯨꯒꯦ ꯍꯥꯏꯔꯤꯁꯤꯕꯨ ꯍꯪꯉꯛꯏ꯫ ꯑꯩꯅ ꯃꯗꯨꯏ ꯅꯠꯇꯦꯗ, ꯊꯕꯛ ꯁꯨꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ, ꯑꯁꯥꯏꯗ ꯑꯗꯨꯒꯤꯅꯦ, ꯑꯗꯣ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯣ ꯑꯥꯗ ꯆꯠꯂꯒ ꯁꯨꯔꯨꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯊꯕꯛꯇꯣ ꯁꯨꯕ ꯂꯥꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕ ꯑꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯑꯃꯟꯕ ꯁ꯭ꯀꯨꯜ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯛꯄꯗ ꯑꯩꯈꯣꯏ ꯃꯤꯁꯇ꯭ꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯁꯨꯝꯅ ꯍꯪꯉꯛꯏ, ꯑꯁꯤꯗ ꯑꯣꯏꯅ ꯂꯩꯔꯁꯤꯔꯣ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯂꯩꯅꯕ ꯈꯣꯂꯥ ꯑꯃꯨꯛ ꯁꯥꯈꯤꯗꯣꯏ ꯁꯔꯨꯛ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯁ꯭ꯀꯨꯜ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯅꯩ꯫ ꯂꯩꯕꯁꯨ ꯌꯥꯅꯤ ꯈꯟꯅ ꯍꯣꯏꯗ ꯑꯁꯤꯗ ꯑꯣꯏꯅ ꯂꯩꯔꯁꯤ, ꯑꯗꯨꯒ ꯊꯕꯛꯇꯣ ꯁꯨꯔꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯁꯨꯗꯣꯔꯤꯕ ꯊꯕꯛꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯊꯕꯛꯀ ꯅꯠꯇꯦ꯫ ꯈꯨꯟꯗꯨꯒꯤ ꯈꯣꯡꯕꯥꯟ ꯄꯔꯤꯡ ꯑꯁꯥꯡꯕꯗꯨ ꯃꯗꯨ ꯑꯩꯈꯣꯏꯅ ꯗ꯭ꯔꯦꯟ ꯆꯟꯕꯒꯤꯅꯤ꯫ ꯈꯨꯟꯗꯨꯒꯤ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯅꯨꯄꯥꯗꯨ ꯑꯩꯈꯣꯏ ꯃꯤꯁꯇ꯭ꯔꯤ ꯑꯁꯤꯒ ꯃꯣꯏꯁꯤ ꯍꯥꯟꯅꯗꯒꯤ ꯈꯪꯅꯔꯝꯃꯤ, ꯑꯗꯨꯅ ꯊꯕꯛꯁꯦ ꯑꯩꯈꯣꯏꯗ ꯄꯤꯔꯛꯄꯅꯤ꯫ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠꯇꯨꯗꯒꯤ ꯂꯩꯅꯕ ꯇꯧꯔꯤꯉꯩ, ꯁꯨꯝ ꯃꯆꯦꯠ ꯃꯀꯥꯏ ꯁꯤꯟꯗꯟ ꯁꯥꯖꯤꯟꯕ ꯇꯧꯔꯤꯉꯩ, ꯃꯣꯏ ꯑꯗꯥꯏꯗ ꯂꯩꯕ ꯃꯤꯁꯤꯡꯁꯤ ꯑꯩꯈꯣꯏꯗ ꯃꯨꯟꯅ ꯃꯃꯤꯠꯁꯤꯡꯗꯨꯅ ꯌꯦꯡꯉꯛꯏ, ꯑꯗꯨꯒ ꯑꯩꯈꯣꯏꯗꯁꯨ ꯀꯝꯇ ꯍꯥꯏꯕꯤꯗꯦ ꯃꯐꯝ ꯑꯗꯨꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯋꯥꯇꯥꯏꯁꯤ꯫ ꯑꯩꯁꯨ ꯋꯥꯈꯜꯗ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯏꯁꯤꯡ ꯆꯤꯡꯅꯔꯝꯃꯤ꯫ ꯀꯩꯅꯣꯅꯦ ꯃꯣꯏ ꯑꯁꯥꯏꯗ ꯂꯩꯕ ꯃꯤꯁꯤꯡꯁꯤꯕꯣ ꯑꯩꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯉꯤꯁꯤꯕꯣ? ꯃꯣꯏ ꯑꯁꯥꯏꯒꯤ ꯆꯠꯅꯕꯤ ꯑꯣꯏꯔꯤꯕ ꯖꯥꯔꯅꯦ, ꯃꯤꯅꯧ ꯂꯥꯛꯄꯗ ꯁꯨꯃꯥꯏꯅ ꯌꯦꯡꯉꯤꯁꯤꯕꯨ ꯈꯜꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯤꯁꯇ꯭ꯔꯤꯗꯁꯨ ꯑꯩꯅ ꯍꯪꯉꯤ, ꯇꯥꯃꯣ ꯂꯣꯀꯦꯟ ꯀꯩꯅꯣꯅꯦ ꯃꯣꯏ ꯑꯁꯥꯏꯒꯤ ꯃꯤꯁꯤꯡ ꯑꯁꯤꯕꯣ ꯑꯩꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯉꯤꯁꯤꯕꯣ? ꯑꯩꯈꯣꯏꯁꯦ ꯃꯣꯏ ꯑꯁꯥꯏꯗ ꯑꯃꯨꯛꯐꯥꯎ ꯎꯗ꯭ꯔꯤꯕꯖꯥꯔꯣ ꯍꯪꯉꯝꯃꯤ꯫ ꯏꯌꯥꯝꯕ ꯑꯗꯨꯅ ꯑꯃꯨꯛ ꯁꯨꯝ ꯌꯦꯡꯖꯕ ꯑꯣꯏꯔꯝꯒꯅꯤꯗ, ꯑꯁꯥꯏꯗ ꯊꯕꯛ ꯁꯨꯗꯣꯔꯦ ꯍꯥꯏꯗꯅ꯫ ꯑꯗꯣ ꯍꯦꯝꯆꯟꯗ꯭ꯔ, ꯅꯪ ꯁ꯭ꯀꯨꯜꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯇꯔꯥ ꯃꯇꯠ ꯃꯔꯥꯡꯒ ꯇꯥꯕ꯭ꯔꯥ ꯌꯦꯡꯉꯨꯆꯣ꯫ ꯑꯩ ꯁꯤꯗ ꯀꯔꯤꯅꯣꯃꯇ ꯄꯨꯟꯒꯦ ꯌꯥꯗ꯭ꯔꯦꯅꯦ, ꯍꯣꯔꯦꯟ ꯁꯤꯗ ꯅꯨꯡꯁꯤꯠꯅ ꯂꯣꯏꯅ ꯆꯪꯉꯛꯑꯅꯤ ꯑꯩꯈꯣꯏꯅ ꯂꯩꯕꯗ ꯍꯥꯏꯔꯛꯏ꯫
ꯑꯩꯁꯨ ꯍꯣꯠ ꯏꯌꯥꯝꯕ ꯍꯥꯏꯗꯅ ꯁ꯭ꯀꯨꯜꯒꯤ ꯀꯥꯁꯤꯡ ꯑꯗꯨꯗ ꯇꯔꯥ ꯃꯇꯠ ꯃꯔꯥꯡꯒꯨꯝꯕ ꯇꯥꯕꯖꯥꯔꯅꯤ ꯍꯥꯏꯗꯅ ꯁꯨꯝ ꯊꯤꯔꯛꯄꯗ ꯁꯦꯒꯥꯏꯕ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯏꯔꯣꯏ ꯂꯣꯏꯅ ꯃꯣꯏ ꯇꯣꯏꯂꯦꯠ ꯃꯄꯥꯗ ꯑꯩꯁꯦ ꯆꯪꯁꯜꯂꯛꯄꯗ ꯑꯉꯥꯡ ꯑꯅꯤꯈꯛ ꯁꯥꯟꯅꯕ ꯃꯈꯣꯟꯁꯦ ꯑꯩꯅ ꯃꯐꯝ ꯑꯗꯥꯏꯗ ꯇꯥꯔꯛꯏ꯫ ꯑꯩꯁꯨ ꯃꯗꯨꯗ ꯉꯥꯏꯍꯥꯛꯇꯨꯗ ꯀꯩꯅꯣꯅꯦ, ꯑꯁꯤꯗ ꯀꯔꯥꯏꯗꯒꯤ ꯑꯉꯥꯡꯅꯣꯅꯦ ꯃꯅꯨꯡ ꯑꯁꯤꯗ ꯁꯥꯟꯅꯕ ꯃꯈꯣꯟ ꯇꯥꯔꯤꯁꯤꯕꯣ? ꯀꯥꯗꯨꯒꯤ ꯃꯅꯨꯡ ꯐꯛꯂꯥꯡ ꯁꯦꯒꯥꯏꯕꯗꯨ ꯃꯗꯨ ꯐꯛꯀꯥꯏꯔꯒ ꯑꯩꯁꯤ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯝꯃꯤ꯫ ꯃꯅꯨꯡ ꯑꯗꯨꯁꯨ ꯏꯃꯝ ꯍꯦꯛ ꯃꯝꯃꯤ꯫ ꯍꯦꯛ ꯎꯕꯗ ꯑꯩꯁꯦ ꯏꯁꯥꯗ ꯇꯨꯄꯛ ꯇꯨꯐꯥꯏ, ꯀꯤꯊꯤ ꯀꯤꯔꯨꯝ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯝꯃꯤ꯫ ꯑꯩꯅ ꯃꯅꯨꯡ ꯑꯗꯨꯗ ꯍꯦꯛ ꯆꯪꯉꯛꯄꯗ ꯍꯧꯖꯤꯛꯋꯥꯏꯗ ꯑꯉꯥꯡ ꯑꯅꯤꯈꯛ ꯅꯣꯛꯄ ꯂꯥꯡꯗꯨꯅ ꯁꯥꯟꯅꯕꯒꯤ ꯃꯈꯣꯟ ꯇꯥꯔꯛꯄꯗꯨ ꯑꯩꯅ ꯆꯪꯉꯛꯄꯗꯨꯗ ꯆꯞ ꯍꯦꯛ ꯂꯦꯞꯈꯤ꯫ ꯑꯩꯒꯤ ꯐꯣꯜ ꯑꯗꯨꯁꯨ ꯑꯩꯒꯤ ꯄꯣꯠꯆꯩ ꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯑꯗꯥꯏꯋꯥꯏꯗ ꯊꯅꯝꯃꯤ꯫ ꯐꯣꯜ ꯑꯗꯨ ꯌꯥꯎꯔꯛꯑꯒꯗꯤ ꯑꯩꯁꯨ ꯃꯅꯨꯡꯗ ꯃꯩ ꯊꯥꯜꯂꯒ ꯑꯩꯁꯨ ꯌꯦꯡꯒꯦ ꯅꯤꯡꯉꯝꯕꯅꯤ꯫ ꯋꯥꯈꯟꯗ ꯑꯩꯁꯨ ꯀꯥꯟꯅꯗꯦ ꯊꯣꯛꯑꯒꯦ ꯀꯔꯤꯁꯨ ꯑꯣꯏꯖꯔꯝꯃꯣꯏꯗ ꯍꯥꯏꯗꯅ ꯑꯃꯨꯛ ꯄꯥꯛꯊꯔꯒ ꯐꯛꯂꯥꯡ ꯁꯦꯒꯥꯏꯕꯗꯨ ꯃꯗꯨꯗꯒꯤ ꯂꯤꯊꯣꯔꯛꯀꯦ ꯇꯧꯔꯛꯄꯁꯤꯗ ꯑꯩꯒꯤ ꯈꯣꯡꯒꯥꯎ ꯃꯅꯤꯡꯁꯤꯗ ꯀꯔꯤꯅꯣꯃ ꯌꯥꯜꯂꯛꯄꯗꯧꯅ ꯑꯩꯒꯤ ꯏꯁꯥꯗ ꯐꯥꯎꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯍꯦꯛ ꯀꯩꯅꯣꯅꯦ ꯍꯥꯏꯗꯅ ꯈꯨꯠꯁꯤꯅ ꯐꯠ ꯂꯥꯎꯅ ꯀꯟꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯁꯦ ꯑꯗꯨꯝ ꯃꯄꯥꯟꯗ ꯂꯤꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯇꯨꯡ ꯈꯪꯑꯣꯟ ꯍꯦꯛ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯇꯨꯡ ꯃꯅꯤꯡꯗꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯀꯤꯖꯔꯛꯇꯅ ꯑꯩꯁꯨ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯑꯩꯁꯦ ꯃꯣꯏ ꯃꯌꯥꯝꯅ ꯂꯩꯍꯧꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯪꯉꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯁꯇ꯭ꯔꯤ ꯑꯗꯨꯅꯁꯨ ꯀꯩꯅꯣꯅꯦ ꯇꯔꯥ ꯃꯇꯠ ꯃꯅꯥꯎ ꯑꯃ ꯊꯤꯕ ꯆꯠꯈꯤꯕꯗ ꯑꯗꯨ ꯀꯨꯏꯔꯤꯗꯨꯕꯣ? ꯐꯪꯉꯦ ꯏꯕꯨꯡꯉꯣ ꯌꯥꯔꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯏꯌꯥꯝꯕ ꯗꯥꯂꯨꯀꯦꯟ ꯑꯩ ꯍꯧꯖꯤꯛꯁꯤꯗ ꯀꯔꯤꯅꯣꯃ ꯊꯦꯡꯅꯔꯛꯑꯦ꯫ ꯁꯤꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯗꯤ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏꯗ, ꯑꯩꯈꯣꯏ ꯂꯩꯕꯗ ꯀꯔꯤꯅꯣꯃ ꯇꯧꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯅꯤ ꯇꯧꯕꯩꯔꯁꯨ ꯈꯪꯗꯦ ꯃꯣꯏ ꯏꯁꯥꯒꯤ ꯃꯤꯅ ꯑꯩꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯅꯔꯤꯁꯤ ꯀꯩꯅꯣꯝꯗꯨꯝ ꯈꯟꯖꯜꯂꯛꯑꯦꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯁꯇ꯭ꯔꯤ ꯑꯗꯨꯅ ꯑꯃꯨꯛ ꯀꯔꯤ ꯊꯦꯡꯅꯔꯛꯏꯕ ꯅꯪꯗꯤ ꯑꯗꯨꯗ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯑꯩꯅ ꯇꯔꯥ ꯃꯇꯠ ꯑꯃ ꯊꯤꯕ ꯆꯪꯉꯨꯕꯗꯨꯗ ꯁ꯭ꯀꯨꯜꯁꯤꯒꯤ ꯏꯔꯣꯏ ꯂꯣꯏꯕ ꯈꯝ ꯊꯦꯡꯕ ꯑꯁꯥꯏ ꯃꯄꯥ ꯌꯧꯔꯛꯄꯗ ꯑꯉꯥꯡ ꯑꯅꯤꯈꯛ ꯃꯅꯨꯡꯗ ꯁꯥꯟꯅꯕꯒꯤ ꯃꯈꯣꯟ ꯇꯥꯔꯛꯏ꯫ ꯑꯩꯁꯨ ꯃꯅꯨꯡ ꯑꯁꯤꯗ ꯃꯣꯏ ꯑꯁꯥꯏꯒꯤ ꯑꯉꯥꯡꯔꯅꯤ ꯍꯥꯏꯗꯅ ꯐꯛꯂꯥꯡ ꯁꯦꯒꯥꯏꯕ ꯑꯗꯨꯗ ꯍꯨꯠꯆꯤꯜꯂꯒ ꯃꯅꯨꯡꯗ ꯆꯪꯉꯒ ꯌꯦꯡꯉꯨꯕꯅꯤ꯫ ꯑꯗꯨ ꯗꯥꯂꯨꯀꯦꯟ ꯃꯅꯨꯡꯗꯗꯤ ꯑꯉꯥꯡ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯩꯁꯨ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯀꯦꯅ ꯇꯨꯡ ꯍꯦꯛ ꯂꯩꯊꯣꯔꯛꯄꯗ ꯑꯩꯒꯤ ꯇꯨꯡꯗ ꯈꯨꯠꯁꯥ ꯑꯃꯅ ꯌꯥꯜꯂꯛꯏ꯫ ꯀꯤꯗꯅ ꯑꯩꯁꯨ ꯑꯗꯨꯝ ꯊꯣꯔꯛꯑꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯁꯇ꯭ꯔꯤꯗꯨꯅ ꯑꯃꯨꯛ ꯍꯦꯔꯥ ꯅꯪꯒꯤ ꯋꯥꯈꯜ ꯑꯣꯏꯔꯝꯒꯅꯤꯗ, ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯐꯥꯎ ꯆꯪꯗ꯭ꯔꯤ ꯀꯔꯥꯏꯗꯒꯤ ꯋꯥꯅꯣ, ꯅꯪꯁꯨ ꯑꯣꯟꯊꯣꯛꯄ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯃꯥꯅ ꯊꯥꯖꯗ꯭ꯔꯕꯅꯤꯅ ꯋꯥꯗꯣ ꯑꯅꯤꯔꯛ ꯍꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯈꯣꯏꯁꯦ ꯃꯣꯏ ꯑꯗꯥꯏꯋꯥꯏꯗꯒꯤ ꯆꯦꯡ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯂꯣꯏꯅ ꯂꯩꯁꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯟꯅ ꯁꯥ ꯀꯛꯄ ꯍꯣꯇꯦꯜ ꯑꯃꯗꯒꯤ ꯌꯦꯟ ꯈꯔ ꯂꯩꯒꯦ ꯍꯥꯏꯗꯅ ꯆꯪꯉꯝꯃꯤ꯫ ꯌꯦꯟ ꯀꯛꯄ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣ, ꯑꯗꯣ ꯅꯣꯏꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅꯁꯨ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯌꯦꯟ ꯀꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯤꯒꯤ ꯗ꯭ꯔꯦꯟꯁꯤ ꯆꯦꯛ ꯆꯟꯁꯟꯅꯤ ꯍꯥꯏꯗꯨꯔꯥ? ꯐꯩꯅꯦ ꯑꯗꯨꯗꯤ ꯑꯗꯣ ꯈꯔ ꯐꯖꯅ ꯇꯧꯕꯤꯔꯝꯃꯣ, ꯀꯥꯕꯛ ꯂꯥꯕꯛꯇꯤ ꯇꯧꯔꯝꯒꯅꯨ, ꯀꯨꯏꯅ ꯆꯠꯍꯧꯅꯕ ꯌꯥꯅꯕꯒꯤ ꯃꯑꯣꯡꯗ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯅꯁꯨ ꯍꯣꯏ ꯐꯖꯅ ꯇꯧꯔꯝꯅꯤꯗ ꯈꯨꯝꯃꯤ꯫ ꯌꯦꯟ ꯀꯛꯄ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯑꯃꯨꯛ ꯑꯗꯨꯗꯤ ꯅꯣꯏꯗꯤ ꯀꯔꯥꯏꯗ ꯂꯩꯔꯒ ꯁꯨꯔꯤꯕ ꯍꯪꯉꯛꯏ꯫ ꯑꯩꯈꯣꯏꯅꯁꯨ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯂꯩꯔꯒ ꯁꯨꯕ ꯇꯥꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯕꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯣꯜ ꯑꯗꯨ ꯃꯤ ꯑꯃꯅ ꯇꯧꯔꯛꯄꯒꯤ ꯔꯤꯡ ꯈꯤꯡꯉꯛꯄꯗꯒꯤ ꯃꯥꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯨ ꯇꯥꯍꯧꯕꯣꯏ ꯇꯥꯍꯧꯗꯕꯣꯏ ꯇꯧꯔꯝꯃꯤ꯫ ꯑꯅꯤꯔꯛ ꯁꯨꯅꯁꯨ ꯃꯥꯅꯁꯨ ꯍꯪꯉꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯑꯗꯨ ꯀꯛꯄ ꯁꯦꯝꯕ ꯂꯣꯏꯔꯒ ꯄꯤꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯌꯨ ꯈꯔ ꯂꯧꯔꯛꯑꯒ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯜꯂꯛꯑꯝꯃꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯁ꯭ꯀꯨꯜ ꯑꯗꯨ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯏꯌꯥꯝꯕ ꯑꯃꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯑꯥꯗ ꯑꯩꯈꯣꯏꯅ ꯂꯩꯒꯗꯕ ꯃꯄꯥ ꯑꯁꯥꯏꯗ ꯃꯤ ꯈꯔ ꯂꯦꯞꯇꯅ ꯂꯩꯅꯔꯤꯁꯤꯕꯨ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯅ ꯌꯦꯡꯉꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯎꯔꯦ ꯃꯐꯝ ꯑꯗꯥꯏꯗ ꯃꯤ ꯈꯔ ꯂꯦꯞꯇꯅ ꯃꯨꯁꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯗꯣ ꯃꯝꯁꯨ ꯃꯝꯃꯦ ꯑꯩꯈꯣꯏꯅ ꯊꯣꯔꯤꯏꯗꯣ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯁꯨꯝꯅ ꯍꯥꯏꯅꯩ, ꯀꯅꯥꯕꯨ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯃꯣꯏ ꯑꯁꯥꯏꯒꯤ ꯃꯤ ꯉꯥꯛꯇ ꯑꯣꯏꯔꯤꯖꯥꯔꯣ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯛꯄ ꯑꯃꯅ ꯑꯩꯈꯣꯏꯅ ꯃꯅꯥꯛ ꯑꯗꯥꯏꯗ ꯁꯨꯝ ꯅꯛꯁꯜꯂꯛ ꯑꯗꯨꯗ ꯂꯦꯞꯄꯝꯕ ꯃꯤꯁꯤꯡ ꯑꯗꯨ ꯁꯨꯝ ꯃꯃꯤ ꯁꯥꯃꯤ ꯃꯥꯡꯈꯤꯕꯗꯧꯅ ꯎꯔꯛꯏ꯫ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯈꯔ ꯊꯨꯅ ꯆꯦꯟꯁꯟꯅꯔꯝꯃꯤ꯫ ꯀꯩꯅꯣꯅꯦ ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯍꯧꯖꯤꯛꯀꯤ ꯃꯤꯁꯤꯡꯗꯨꯕꯨ ꯍꯥꯏꯗꯅ꯫ ꯑꯗꯥꯏꯗ ꯌꯧꯁꯜꯂꯛꯑꯀꯥꯟꯗꯁꯨ ꯑꯗꯥꯏꯗ ꯃꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯥꯒꯤ ꯋꯥ ꯄꯨꯡꯉꯥꯡꯗ ꯉꯥꯡꯅꯕ ꯍꯧꯔꯛꯏ꯫ ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯨ ꯃꯐꯝꯁꯤꯕꯨ ꯇꯝꯅꯔꯤꯕꯖꯥꯔꯅꯦ ꯍꯥꯏꯗꯅ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯁꯇ꯭ꯔꯤ ꯑꯗꯨꯅꯁꯨ ꯇꯝꯅꯔꯝꯃꯣꯏꯗ, ꯂꯝꯍꯥꯡꯗ ꯂꯩꯔꯨꯕꯁꯨ ꯅꯠꯇꯦ, ꯆꯤꯡ-ꯃꯥꯟꯗ ꯂꯩꯕꯁꯨ ꯅꯠꯇꯦ, ꯑꯁꯥꯏꯗ ꯃꯤ ꯐꯅꯌꯥꯝ ꯇꯥꯔꯤꯁꯤꯕꯣ, ꯌꯥꯔꯦ ꯆꯥꯛ ꯊꯣꯡꯒꯠꯅꯕ ꯇꯧꯔꯣ, ꯍꯣꯔꯦꯟ ꯌꯨꯁꯦ ꯈꯔ ꯊꯥꯕ ꯍꯧꯔꯛꯄꯗ ꯅꯣꯏꯒꯤ ꯋꯥꯈꯜꯗ ꯍꯧꯖꯤꯛ ꯑꯀꯤꯕ ꯄꯣꯛꯅꯔꯝꯃꯤ, ꯍꯦꯔꯥ ꯁꯤꯗꯤ ꯀꯩꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦꯗ, ꯍꯦꯛ ꯍꯥꯏꯅꯔꯛꯇ꯭ꯔꯕ ꯌꯦꯡꯉꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯁꯦ ꯋꯥꯒ ꯀꯌꯥ ꯉꯥꯡꯅꯗꯦ ꯃꯩ ꯊꯥꯒꯠꯂꯒ
ꯆꯥꯛ ꯊꯣꯡꯕꯅ ꯆꯥꯛ ꯊꯣꯡꯕ, ꯏꯟꯁꯥꯡ ꯊꯣꯡꯕꯅ ꯏꯟꯁꯥꯡ ꯊꯣꯡꯕ, ꯃꯥꯒꯤ ꯑꯉꯝ ꯇꯧꯅꯔꯝꯃꯤ꯫ ꯆꯥꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯏꯟꯁꯥꯡꯗꯨꯁꯨ ꯃꯨꯜꯂꯛꯇꯅ ꯑꯩꯈꯣꯏꯁꯦ ꯄꯣꯠ ꯄꯥꯏꯔꯁꯤ ꯍꯥꯏꯗꯅ ꯌꯨꯗꯨ ꯊꯛꯄ ꯍꯧꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯌꯨꯗꯨ ꯒꯤꯂꯥꯁ ꯑꯃ ꯑꯅꯤ ꯆꯤꯡꯕ ꯍꯧꯔꯛꯄꯗ ꯌꯨꯝꯗꯒꯤ ꯏꯃꯥꯅ ꯏꯆꯦꯒꯤ ꯐꯣꯟꯗꯒꯤ ꯌꯥꯝꯅ ꯊꯥꯖꯗꯅ ꯅꯨꯃꯤꯠꯇꯨꯗꯤ ꯇꯧꯔꯛꯏ꯫ ꯑꯩꯁꯨ ꯁꯤꯗꯤ ꯏꯃꯥꯅꯤꯅꯦ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯐꯝꯃꯤꯕ ꯃꯅꯥꯛ ꯑꯗꯨꯗꯒꯤ ꯐꯨꯛꯂꯥꯎꯅ ꯍꯧꯒꯠꯂꯒ ꯃꯆꯤ ꯑꯃꯗ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯃꯥꯅ ꯏꯕꯨꯡꯉꯣ ꯀꯧꯔꯛꯄꯗ ꯑꯩꯁꯦ ꯂꯝꯗꯒ ꯂꯩꯔꯦ, ꯄꯨꯛꯅꯤꯡꯁꯦ ꯈꯪꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤ ꯊꯣꯛꯑꯝꯃꯤ꯫ ꯑꯩꯅꯁꯨ ꯏꯃꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅꯕꯨ ꯏꯕꯨꯡꯉꯣ ꯅꯪ ꯀꯔꯥꯏꯗ ꯂꯩꯔꯤꯅꯣ? ꯃꯤ ꯌꯥꯝꯅ ꯂꯥꯡꯕ ꯃꯈꯣꯟ ꯇꯥꯏꯅꯦ ꯍꯪꯉꯛꯏ꯫ ꯑꯩꯅ ꯏꯃꯥ ꯑꯩ ꯂꯥꯡꯐꯩꯗ ꯂꯩꯌꯦ, ꯊꯕꯛ ꯁꯨꯕꯒꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕꯒꯤ ꯂꯩ ꯍꯥꯏꯕꯗꯨꯗ ꯏꯃꯥꯁꯨ ꯀꯞꯄꯛꯏ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯏꯆꯥꯕꯨ ꯊꯕꯛ ꯁꯨꯕꯒ ꯍꯩꯔꯕꯣ? ꯀꯅꯥꯒ ꯆꯠꯂꯤꯅꯣ ꯏꯃꯥꯅ ꯐꯣꯟ ꯇꯧꯔꯛꯏꯁꯤ? ꯍꯟꯗꯛ ꯏꯃꯥ ꯃꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯏꯆꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯅ ꯅꯄꯥ ꯂꯩꯇ꯭ꯔꯤꯉꯩ ꯅꯆꯦꯒꯤ ꯐꯣꯟꯗꯒꯤ ꯇꯧꯔꯛꯄꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯏꯃꯥ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯑꯍꯟ ꯈꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ, ꯏꯃꯥ ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ, ꯑꯩꯁꯨ ꯉꯁꯤ ꯈꯛꯇ ꯁꯤꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤ, ꯏꯃꯥ ꯑꯩ ꯌꯨꯝꯗ ꯌꯥꯝꯅ ꯍꯟꯅꯤꯡꯉꯤ, ꯑꯩ ꯃꯣꯏ ꯑꯥꯗ ꯂꯩꯕꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯏꯃꯥ ꯕꯕꯥꯗꯨꯕꯨ ꯁꯥꯎꯕ ꯐꯔꯕꯣ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅ ꯏꯕꯨꯡꯉꯣ ꯅꯄꯥꯗꯤ ꯃꯍꯧꯁꯥꯅꯤ, ꯑꯗꯨꯝ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯅꯄꯥꯗ ꯀꯩꯅꯣ ꯌꯥꯝꯅ ꯏꯟꯁꯤꯟꯕ ꯃꯥꯜꯂꯤ, ꯑꯗꯨꯅ ꯅꯄꯥꯁꯦ ꯑꯁꯥꯎꯕ ꯍꯟꯗ꯭ꯔꯤ꯫ ꯏꯆꯥꯗ ꯃꯣꯏꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ? ꯏꯆꯥꯒꯤ ꯌꯨꯝ ꯂꯩ, ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏ ꯂꯣꯏꯅ ꯂꯩ, ꯃꯣꯏꯅ ꯄꯨꯍꯦꯟꯗ ꯍꯦꯟꯖꯜꯂꯛꯀꯅꯨ ꯍꯥꯏꯌꯨ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯏꯃꯥ ꯐꯅ ꯑꯗꯨ ꯑꯣꯏꯖꯔꯒꯁꯨ ꯑꯩꯗꯤ ꯍꯧꯖꯤꯛ ꯌꯨꯝ ꯂꯩꯇꯕ ꯃꯤ ꯑꯃꯒ ꯄꯥꯡꯈꯛꯅꯤ, ꯐꯔꯦ ꯏꯃꯥ ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ, ꯊꯝꯃꯒꯦ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯔꯒ ꯄꯨꯛꯅꯤꯡꯁꯦ ꯁꯨꯝ ꯅꯨꯡꯁꯤꯔꯛꯑꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯏꯕꯨꯡꯉꯣ ꯏꯆꯥ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ, ꯏꯃꯥꯒꯤ ꯃꯪꯗ ꯎꯔꯝꯕꯁꯦ ꯑꯗꯨꯝ ꯇꯥꯏꯕꯪꯗꯁꯨ ꯑꯁꯦꯡꯕ ꯑꯣꯏꯅ ꯑꯗꯨꯝ ꯊꯣꯛꯀꯜꯂꯤ, ꯑꯗꯨꯕꯨ ꯏꯆꯥꯗꯗꯤ ꯊꯣꯛꯇꯕ ꯑꯣꯏꯔꯁꯅꯨ, ꯏꯃꯥꯁꯨ ꯊꯝꯃꯒꯦ ꯍꯥꯏꯔꯝꯃꯒ ꯐꯣꯟꯗꯨ ꯏꯃꯥꯁꯨ ꯊꯝꯅꯔꯝꯃꯤ꯫ ꯏꯃꯥꯅ ꯐꯣꯟ ꯑꯗꯨ ꯍꯦꯛ ꯊꯝꯈꯤꯕꯒ ꯑꯩꯁꯨ ꯄꯨꯛꯅꯤꯡꯁꯤ ꯅꯨꯡꯁꯤꯅ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯍꯦꯛ ꯐꯝꯗꯕꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥꯗꯨ ꯌꯨꯍꯥꯔ ꯍꯥꯕꯗꯧꯅ ꯀꯟꯅ ꯍꯦꯛꯇ ꯅꯤꯡꯂꯛꯏ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯈꯜꯂꯤꯅ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯌꯨꯍꯥꯔ ꯍꯥꯔꯤꯔ ꯈꯜꯂꯝꯃꯤ꯫ ꯍꯦꯛꯇ ꯀꯟꯅ ꯅꯤꯛꯂꯤꯕꯗꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯁꯨꯝꯅꯁꯨ ꯑꯃꯨꯛ ꯍꯥꯏꯅꯩ, ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤ ꯌꯨꯍꯥꯔ ꯍꯥꯕꯗꯨꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯊꯦꯡꯅꯔꯛꯇ꯭ꯔꯤ, ꯀꯟꯗ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯍꯦꯛ ꯐꯝꯗꯕꯒ ꯑꯩꯁꯨ ꯌꯨꯗꯨ ꯑꯗꯨꯝ ꯊꯛꯑꯝꯃꯤ꯫ ꯑꯩꯈꯣই ꯃꯤꯁꯇ꯭ꯔꯤ ꯑꯗꯨꯅꯁꯨ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯄꯦꯔꯤ ꯑꯃꯨꯛ ꯆꯪꯉꯤꯗꯨꯅ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯌꯨꯝꯒꯤ ꯏꯃꯥꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯁꯇ꯭ꯔꯤꯗꯨꯅ ꯑꯃꯨꯛ ꯀꯩꯗꯧꯕꯒꯤ ꯇꯧꯔꯛꯏꯅꯣ? ꯃꯆꯥꯕꯨ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯑꯦ, ꯑꯗꯨꯒ ꯀꯩꯗꯧꯕꯒꯤ ꯐꯣꯟꯗꯨ ꯇꯧꯔꯛꯏꯅꯣꯕ? ꯇꯧꯔꯛꯀꯅꯨ ꯍꯥꯏꯌꯨ, ꯑꯩ ꯑꯣꯏꯔꯝꯗ ꯇꯧꯕꯅꯤ, ꯁꯥ ꯂꯥꯟ ꯇꯥꯟꯅꯅꯤ, ꯑꯩ ꯀꯨꯁꯤꯅꯤ, ꯑꯩꯅ ꯂꯧꯅꯤꯡꯕ ꯅꯨꯄꯤ ꯂꯧꯕꯗ ꯍꯥꯏꯔꯛꯏ꯫ ꯋꯥꯔꯤꯗꯣ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯁꯥꯔꯤꯉꯩ ꯂꯩꯀꯥꯏ ꯈꯨꯟꯗꯨꯒꯤ ꯃꯦꯝꯕꯔꯗꯨꯒꯤ ꯅꯨꯄꯥꯗꯨ ꯐꯣꯟ ꯇꯧꯔꯛꯏ꯫ ꯃꯤꯁꯇ꯭ꯔꯤꯗꯨꯅꯁꯨ ꯐꯣꯟꯗꯣ ꯑꯣꯛꯈꯠꯂꯒ ꯏꯇꯥꯎꯕꯤ ꯀꯔꯤ ꯂꯩꯔꯒꯦ, ꯑꯩꯈꯣꯏꯗꯤ ꯀꯟꯅ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯦꯝꯕꯔ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯌꯨ ꯁꯨꯝ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥꯏꯗꯅ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯇꯧꯔꯛꯄꯅꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏ ꯃꯤꯁꯇ꯭ꯔꯤ ꯑꯗꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯀꯩꯁꯨ ꯇꯧꯗꯤꯌꯦ, ꯑꯗꯣ ꯉꯥꯏꯈꯣ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯌꯨꯍꯥꯔ ꯍꯥꯈꯤꯕꯗꯣ ꯅꯪꯁꯨ ꯈꯪꯍꯧꯕ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯀꯩꯅꯣꯅꯦ ꯅꯣꯏ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯄꯣꯠ ꯄꯥꯏꯕ, ꯀꯗꯥꯏꯗꯒꯤ ꯌꯨꯍꯥꯔ ꯍꯥꯕꯅꯣ, ꯀꯔꯤꯁꯨ ꯇꯧꯔꯛꯇꯦꯗ ꯍꯥꯏꯔꯛꯏ꯫ ꯃꯤꯁꯇ꯭ꯔꯤ ꯑꯗꯨꯅ ꯑꯃꯨꯛ ꯀꯩꯅꯣꯍꯦ ꯍꯧꯖꯤꯛꯇꯅꯤ ꯑꯩꯈꯣꯏꯔ ꯅꯪꯅ ꯉꯥꯎꯔꯤꯗꯣ, ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯏꯇꯥꯎ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯐꯖꯅ ꯊꯛꯑꯒ ꯐꯖꯅ ꯄꯣꯊꯥꯔꯣ, ꯀꯔꯤꯁꯨ ꯇꯧꯗꯦꯁꯦ ꯑꯩ ꯊꯝꯃꯒꯦꯀꯣ ꯍꯥꯏꯔꯝꯃꯒ ꯐꯣꯟ ꯑꯗꯨ ꯑꯗꯨꯝ ꯊꯝꯅꯔꯝꯃꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯃꯤꯁꯇ꯭ꯔꯤ ꯑꯗꯨꯗ ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯇꯧꯈꯤꯕꯗꯣ ꯃꯣꯏꯗꯗꯤ ꯇꯧꯗꯦ ꯍꯥꯏꯔꯤꯔꯣ ꯍꯪꯉꯝꯃꯤ꯫ ꯃꯤꯁꯇ꯭ꯔꯤ ꯑꯗꯨꯅ ꯑꯃꯨꯛ ꯑꯁ ꯈꯥꯏꯔꯤꯅꯤꯕ, ꯑꯩꯈꯣꯏ ꯊꯥꯏꯅꯗꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯈꯥꯏꯅꯔꯒ ꯂꯥꯛꯑꯕꯅꯤ, ꯍꯩꯖꯜꯂꯨꯅꯦ ꯅꯣꯏꯒꯤ ꯅꯁꯥꯗ ꯈꯔ ꯑꯀꯤꯕ ꯄꯣꯏꯗꯣ, ꯃꯗꯨ ꯃꯥꯡꯗ꯭ꯔꯤꯐꯥꯎ ꯊꯛꯆꯜꯂꯨ, ꯆꯥꯛꯀ ꯆꯥꯕ ꯆꯥꯗꯕ ꯈꯪꯗꯦ, ꯍꯌꯦꯡ ꯆꯥꯔꯒ ꯂꯣꯏꯔꯦ, ꯁꯥꯜꯂꯒ ꯍꯩꯖꯜꯂꯨ ꯌꯨꯗꯣ ꯍꯥꯏꯔꯛꯏ꯫ ꯐꯅ ꯃꯥꯅ ꯑꯗꯨꯝꯅ ꯑꯉꯥꯎ ꯑꯐꯩꯒꯨꯝ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯒꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯗꯤ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯃꯐꯝꯗꯨꯒꯤ ꯑꯣꯏꯕ ꯃꯔꯝꯗ ꯆꯤꯡꯅꯕ ꯍꯧꯔꯕꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯌꯨ ꯊꯛꯄ ꯂꯣꯏꯔꯒ ꯆꯥꯛ ꯆꯥꯕꯅ ꯆꯥꯕ, ꯆꯥꯅꯤꯡꯗꯕ ꯀꯥꯡꯕꯨꯅ ꯇꯨꯝꯅꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯑꯩꯗꯤ ꯏꯃꯥꯅ ꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯄꯨꯛꯅꯤꯡꯁꯦ ꯅꯨꯡꯁꯤꯈꯤꯗꯅ ꯌꯨꯒ ꯑꯃꯇ ꯉꯥꯎꯔꯝꯗꯦ꯫ ꯑꯗꯨꯅ ꯑꯩꯗꯤ ꯆꯥꯛ ꯈꯔ ꯆꯥꯔꯒ ꯇꯨꯝꯒꯦ ꯍꯥꯏꯗꯅ ꯆꯥꯛ ꯈꯔ ꯆꯥꯅꯕ ꯊꯤꯗꯣꯛꯑꯒ ꯑꯩꯗꯤ ꯏꯇꯣꯝꯗ ꯆꯥꯛꯇꯣ ꯆꯥꯔꯝꯃꯤ꯫ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯇꯧꯔꯒ ꯑꯩꯁꯦ ꯌꯥꯝꯅ ꯀꯥ ꯍꯦꯟꯅꯗꯤ ꯃꯄꯥꯟꯗꯗꯤ ꯊꯣꯛꯇ꯭ꯔꯦ, ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯀꯤꯗꯅ ꯑꯩꯁꯦ ꯃꯣꯏ ꯃꯌꯥꯝ ꯂꯩꯔꯤꯗꯨꯗꯒꯤ ꯈꯤꯇꯪ ꯆꯠꯊꯣꯛꯑꯒ ꯆꯨꯔꯨꯞꯇꯣ ꯆꯝꯃꯒ ꯊꯥꯗꯣ ꯁꯨꯝ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯁꯨ ꯑꯩꯁꯦ ꯊꯋꯥꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯤ, ꯃꯔꯝꯗꯤ ꯏꯃꯥꯅ ꯐꯣꯟ ꯇꯧꯔꯛꯄꯒꯤ ꯋꯥꯗ ꯅꯠꯇꯅ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯌꯨꯝꯗꯒꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯐꯣꯟ ꯑꯃꯠꯇ ꯇꯧꯔꯛꯇ꯭ꯔꯤ, ꯑꯩꯅꯁꯨ ꯇꯧꯗꯦ ꯃꯉꯣꯟꯗ꯫ ꯑꯗꯨꯒꯤ ꯑꯩꯁꯦ ꯊꯋꯥꯏꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯊꯥꯗꯣ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩ꯫
ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯈꯥꯡ ꯉꯁꯥꯏ ꯏꯟꯁꯥꯡ ꯊꯣꯡꯒꯠꯈꯤꯕꯗꯨ ꯀꯣꯗ꯭ꯔꯣꯡ ꯂꯥꯎꯅ ꯃꯁꯥ ꯃꯇꯣꯝꯗ ꯎꯞꯊꯣꯛꯆꯔꯛꯈꯤ꯫ ꯑꯩꯁꯨ ꯍꯦꯛ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯁꯠ ꯂꯥꯎꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯗꯨꯗ ꯈꯥꯡ ꯑꯗꯨꯗ ꯏꯟꯁꯥꯡ ꯈꯔ ꯌꯥꯎꯔꯤꯗꯨ ꯄꯨꯟꯅ ꯈꯥꯡꯗꯨꯒ ꯃꯈꯥꯗ ꯎꯞꯊꯣꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯃꯤꯁꯇ꯭ꯔꯤꯗꯨꯁꯨ ꯇꯥꯕ ꯅꯠꯇꯦ, ꯃꯥꯁꯨ ꯉꯥꯎꯔꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩ꯫ ꯑꯍꯜ ꯑꯅꯤ ꯑꯃꯗꯤ ꯇꯨꯝꯕꯗꯣ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯦꯝꯆꯟꯗ꯭ꯔ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯈꯪꯗꯦ, ꯈꯥꯡ ꯑꯁꯤ ꯃꯁꯥ ꯃꯇꯣꯝꯗ ꯎꯞꯊꯣꯛꯆꯔꯛꯏ꯫ ꯍꯧꯗꯣꯡꯒ ꯆꯪꯉꯝꯕꯖꯥꯔꯣ ꯍꯪꯉꯛꯑꯝꯃꯤ꯫ ꯃꯣꯏ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯀꯔꯥꯏꯗꯒꯤ ꯍꯧꯗꯣꯡꯅꯣ, ꯅꯪꯁꯨ ꯎꯍꯧꯗ꯭ꯔꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯎꯍꯧꯗꯦꯅꯦ, ꯑꯩꯁꯨ ꯑꯁ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯁꯜꯂꯛꯇ꯭ꯔꯦ꯫ ꯁꯤꯒꯤ ꯃꯐꯝ ꯑꯁꯤꯁꯨ ꯑꯁꯤꯅ ꯄꯨꯔꯤꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯕ꯭ꯔꯥ ꯈꯪꯗꯦ, ꯇꯝꯅꯔꯤꯔ ꯀꯩꯗꯧꯔꯤꯅꯣꯁꯨ ꯈꯪꯗꯦ, ꯀꯩꯅꯣꯝꯗꯤ ꯇꯧꯔꯦꯀꯣ ꯖꯒꯥꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯁꯨ ꯀꯤꯗꯅ ꯑꯗꯨꯝ ꯃꯣꯏ ꯃꯅꯥꯛꯇ ꯅꯞꯁꯜꯂꯒ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯝ ꯇꯨꯝꯊꯔꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯀꯤ ꯌꯥꯡꯂꯦꯟ ꯃꯄꯥꯁꯦ ꯑꯍꯤꯡꯗ ꯀꯔꯤꯅꯣꯃꯅ ꯅꯟꯊꯈꯤꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯅꯥꯔꯒ ꯂꯩꯔꯝꯈꯤ꯫ ꯑꯩꯗꯤ ꯃꯗꯨ ꯑꯩ ꯏꯇꯣꯝꯗꯔ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯃꯣꯏ ꯑꯇꯩꯁꯨ ꯑꯩꯗꯧꯅ ꯂꯣꯏꯅ ꯇꯧꯏ ꯍꯥꯏꯅꯔꯛꯏ, ꯀꯃꯥꯏꯅꯅꯣꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯝ ꯅꯨꯃꯤꯠꯇꯨꯗꯤ ꯊꯕꯛꯁꯨ ꯄꯥꯏꯕ ꯍꯧꯔꯝꯃꯤ꯫ ꯃꯣꯏ ꯑꯗꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯑꯩꯈꯣꯏꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯕꯗꯨ ꯂꯦꯞꯇꯦ꯫ ꯑꯩꯗꯤ ꯃꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯏꯁꯥꯗ ꯍꯩꯅꯗꯕ ꯑꯃ ꯑꯗꯨꯝ ꯄꯣꯛꯑꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎ ꯊꯕꯛ ꯑꯗꯨ ꯁꯨꯔꯒ ꯑꯩꯈꯣꯏꯁꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯃꯤꯁꯇ꯭ꯔꯤ ꯑꯗꯨꯅ ꯌꯨꯁꯤ ꯐꯅ ꯊꯛꯁꯤ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏ ꯀꯥꯡꯕꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯌꯥꯔꯤꯈꯩ ꯌꯨꯒ ꯂꯥꯏꯔꯤ ꯉꯁꯤꯗꯤ ꯌꯨꯒ ꯑꯃꯠꯇ ꯊꯛꯇꯅ ꯁꯤꯗ ꯇꯧꯔꯛꯏꯕ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯑꯃꯨꯛꯇ ꯌꯦꯡꯁꯤ, ꯉꯔꯥꯡ ꯁꯤꯗ ꯇꯧꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯏꯆꯝ ꯆꯝꯕ ꯑꯃꯠꯇ ꯅꯠꯇꯦꯀꯣ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯤꯁꯇ꯭ꯔꯤ ꯑꯗꯨꯅ ꯑꯃꯨꯛ ꯅꯣꯏ ꯊꯛꯇ꯭ꯔꯒꯁꯨ ꯑꯩꯗꯤ ꯊꯛꯀꯅꯤ, ꯅꯣꯏ ꯂꯩꯍꯧꯔꯣ, ꯑꯩꯗꯤ ꯃꯆꯥ ꯑꯃ ꯄꯥꯏꯗ꯭ꯔꯒꯗꯤ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯔꯣꯏ, ꯑꯗꯨꯅ ꯏꯇꯣꯝꯗ ꯄꯣꯠ ꯃꯆꯥ ꯑꯃ ꯆꯤꯡꯉꯨꯈꯤꯅꯤ ꯍꯥꯏꯗꯅ ꯃꯥꯗꯤ ꯃꯇꯣꯝꯗ ꯃꯣꯏ ꯑꯗꯥꯏꯒꯤ ꯌꯨ ꯕꯦꯟꯗꯔ ꯑꯗꯨ ꯐꯥꯎ ꯃꯥꯗꯤ ꯃꯇꯣꯝꯗ ꯆꯠꯈꯤ꯫ ꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯁꯨꯝꯅ ꯍꯥꯏꯅꯩ, ꯑꯁꯤꯒꯤ ꯊꯣꯡꯉꯥꯎ ꯀꯣꯛꯆꯥꯛ ꯑꯁꯤꯅ ꯈꯜꯂꯤꯁꯤꯅ ꯀꯔꯤꯅꯣ, ꯁꯤꯗ ꯇꯧꯔꯤꯕꯁꯤꯡꯁꯤ ꯃꯥꯗꯤ ꯀꯩꯁꯨ ꯈꯪꯖꯟꯅꯗꯕꯒꯤ ꯃꯑꯣꯡꯗ ꯇꯧꯏ꯫ ꯌꯦꯡꯉꯨꯅꯦ, ꯉꯔꯥꯡꯁꯨ ꯈꯥꯡꯒ ꯃꯊꯪꯒ ꯑꯣꯟꯊꯣꯔꯛꯏꯗꯣ, ꯑꯗꯨꯕꯨ ꯀꯩꯅꯅꯤ ꯍꯥꯏꯒꯦ ꯍꯥꯏꯔꯤꯅꯣ? ꯁꯨꯝ ꯃꯁꯥꯏꯗ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯒꯗꯤ ꯊꯕꯛ ꯃꯆꯥ ꯑꯁꯤꯒꯤ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯂꯩꯕ ꯉꯝꯃꯣꯏꯀꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯤꯁꯇ꯭ꯔꯤꯗꯨꯗꯤ ꯃꯇꯣꯝꯗ ꯌꯨꯗꯨ ꯊꯧꯔꯒ ꯍꯥꯏꯔꯤ ꯁꯨꯝ ꯃꯇꯣꯝꯗ ꯍꯜꯂꯛꯄꯗ ꯁ꯭ꯀꯨꯜ ꯃꯄꯥꯁꯦ ꯍꯦꯛ ꯌꯧꯔꯛꯄꯗ ꯃꯥꯁꯨ ꯃꯁꯥꯗ ꯀꯩꯅꯣꯝꯗꯤ ꯊꯦꯡꯅꯈꯤ ꯍꯥꯏ꯫ ꯃꯗꯨ ꯃꯥꯅ ꯅꯨꯃꯤꯠꯇꯨꯗꯗꯤ ꯑꯩꯈꯣꯏꯗꯗꯤ ꯍꯥꯏꯗꯣꯔꯛꯇ꯭ꯔꯦ꯫ ꯃꯥꯁꯦ ꯉꯥꯎꯔꯤ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯆꯪꯉꯛꯑꯒ ꯃꯥꯏ ꯊꯣꯛꯄ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯅꯤꯁꯥ ꯈꯥꯏꯔꯒ ꯂꯩ꯫ ꯑꯩꯈꯣꯏꯅꯁꯨ ꯆꯥꯛ ꯏꯟꯁꯥꯡ ꯃꯨꯜꯂꯕ ꯃꯇꯨꯡ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯔꯨꯕꯗ ꯃꯥꯗꯤ ꯆꯥꯅꯤꯡꯗꯦ, ꯅꯣꯏ ꯆꯥꯔꯣ ꯍꯥꯏꯗꯅ ꯃꯄꯥꯟ ꯊꯣꯛꯑꯅꯤ ꯍꯥꯏꯗꯅ ꯃꯇꯣꯝꯗ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯃꯇꯣꯝꯗ ꯃꯄꯥꯟꯗ ꯊꯣꯛꯈꯤ꯫ ꯑꯩꯈꯣꯏ ꯈꯔꯁꯨ ꯑꯁꯣꯝꯗ ꯍꯋꯥꯏ ꯊꯣꯡꯕꯗꯨ ꯀꯟꯅ ꯂꯧꯈꯠꯅꯔꯝꯃꯤ꯫ ꯃꯤꯁꯇ꯭ꯔꯤꯗꯨꯗꯤ ꯇꯣꯏꯂꯦꯠ ꯑꯗꯣꯝꯗ ꯆꯪꯉꯨꯕꯗꯨꯗ ꯃꯥꯁꯨ ꯀꯩꯅꯣꯃꯨꯛ ꯊꯦꯡꯅꯔꯕꯖꯥꯠꯅꯤ꯫ ꯄꯥꯈꯠꯇꯅ ꯃꯥꯁꯨ ꯑꯃꯨꯛꯇꯕꯨ ꯑꯩꯈꯣꯏ ꯅꯥꯛꯇ ꯆꯦꯟꯁꯜꯂꯛꯏ꯫ ꯁꯦꯟꯗꯟ ꯅꯥꯝ ꯑꯃꯁꯨ ꯌꯥꯎꯗꯦ, ꯑꯁ꯭ꯋꯥꯏꯗ ꯆꯦꯜꯂꯛꯄꯗ ꯇꯥꯍꯧꯔꯕꯖꯥꯠꯅꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯀꯩꯗꯧꯔꯒꯦ, ꯅꯪꯅ ꯑꯃꯨꯛ ꯉꯁꯤ ꯀꯔꯤ ꯊꯦꯡꯅꯔꯛꯑꯒꯦ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯁꯦ ꯋꯥꯒ ꯑꯃꯠꯇ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯃꯅꯤꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯩꯅꯁꯨ ꯗꯥꯂꯣꯒꯦꯟ ꯀꯩꯗꯧꯔꯒꯦ, ꯅꯪꯒꯤ ꯁꯦꯟꯗꯟ ꯅꯥꯝ ꯑꯃꯗꯤ ꯀꯔꯥꯏꯗ ꯂꯩꯍꯧꯔꯒꯦ ꯍꯪꯉꯝꯃꯤ꯫ ꯑꯩꯅ ꯍꯪꯕꯗꯁꯨ ꯃꯥꯁꯦ ꯈꯨꯝꯃꯛꯇꯦ꯫ ꯌꯥꯔꯦ, ꯅꯣꯏ ꯆꯥꯛꯇꯣ ꯆꯥꯔꯣ, ꯑꯩ ꯇꯨꯝꯃꯅꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯇꯨꯝꯐꯝꯗ ꯆꯪꯈꯤ꯫ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯑꯃꯒ ꯃꯨꯟꯅ ꯌꯦꯡꯅꯩ꯫ ꯑꯩꯅꯁꯨ ꯃꯣꯏ ꯑꯇꯩꯗ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏ, ꯑꯁꯤꯁꯦ ꯀꯩꯅꯣꯝꯃ ꯊꯦꯡꯅꯔꯛꯄ ꯃꯥꯜꯂꯤ, ꯀꯩꯅꯣꯝꯅꯤꯀꯣ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯆꯥꯛ ꯇꯣꯛꯑꯒ ꯑꯩꯈꯣꯏꯁꯦ ꯇꯨꯝꯅꯕ ꯇꯧꯔꯝꯃꯤ꯫ ꯀꯣꯟꯅ ꯇꯨꯝꯊꯅꯈ꯭ꯔꯕ ꯃꯇꯨꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯁ꯭ꯀꯨꯜ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯑꯄꯤꯛꯄ ꯑꯉꯥꯡ ꯃꯆꯥ ꯑꯁꯤ ꯑꯃꯨꯛ ꯃꯦꯡ ꯀꯞꯈꯠꯂꯛꯏ꯫ ꯃꯈꯣꯜ ꯑꯗꯨ ꯁꯨꯝ ꯇꯥꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣꯅꯤ ꯁꯤꯗꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯐꯨꯛ ꯍꯧꯒꯠꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯃꯈꯣꯟꯗꯣ ꯇꯥꯏ꯫ ꯇꯥꯔꯛꯏꯕ ꯃꯈꯣꯜ ꯑꯗꯨꯁꯨ ꯃꯃꯥꯡꯗ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯇꯣꯏꯂꯦꯠ ꯂꯩꯔꯤꯕ ꯑꯗꯣꯝꯗꯩꯅꯤ꯫ ꯈꯔꯕꯨꯗꯤ ꯂꯥꯞꯅꯔꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯗꯨꯒꯗꯤ꯫ ꯁꯨꯝ ꯑꯉꯥꯡꯁꯦ ꯀꯞꯄꯒꯤ ꯃꯈꯣꯟꯁꯦ ꯇꯥꯔꯒ ꯇꯦꯕꯜ ꯆꯧꯀ꯭ꯔꯤ ꯒꯣꯡꯒꯥꯡ ꯂꯪꯕ ꯃꯈꯣꯜ ꯑꯃꯁꯨ ꯑꯉꯥꯡ ꯀꯞꯄ ꯃꯔꯛ ꯑꯗꯨꯗ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯑꯁꯨꯝꯅ ꯍꯥꯏꯅꯩ, ꯑꯣ ꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦꯗꯅ ꯑꯩꯈꯣꯏꯅ ꯈꯜꯂꯛꯄꯗꯨꯃꯛ ꯆꯨꯝꯂꯦꯗꯅ, ꯁ꯭ꯀꯨꯜ ꯑꯁꯤꯗꯕꯨ ꯍꯧꯖꯤꯛ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯀꯗꯥꯏꯗꯒꯤ ꯑꯉꯥꯡ ꯅꯣꯏ ꯁ꯭ꯀꯨꯜ ꯃꯅꯨꯡ ꯑꯁꯤꯗ ꯀꯞꯄꯛꯇꯣꯔꯤꯁꯤꯕꯣ? ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯇꯧꯗꯦ ꯍꯥꯏꯗꯣꯔꯤꯕꯣ? ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ, ꯅꯐꯤ ꯅꯔꯣ ꯌꯣꯝꯁꯟꯅꯔꯣ, ꯍꯌꯦꯡ ꯍꯟꯈꯤꯅꯕ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯤꯁꯇ꯭ꯔꯤ ꯑꯗꯨꯁꯨ ꯇꯨꯝꯁꯟꯅꯕ ꯁꯥꯔꯒ ꯃꯥꯁꯨ ꯇꯥꯔꯤꯕ ꯃꯥꯜꯂꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯁꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ, ꯑꯩꯈꯣꯏꯗꯤ ꯑꯁꯤꯒꯨꯝꯕ ꯀꯌꯥꯅꯤ ꯊꯦꯡꯅꯔꯛꯑꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯕꯣꯔꯣ ꯀꯥꯔꯤꯁꯤ, ꯅꯣꯏꯗꯤ ꯑꯁꯤꯒꯨꯝꯕꯁꯦ ꯀꯤꯔꯒ ꯂꯩꯔꯒꯗꯤ ꯀꯗꯥꯏꯗꯒꯤ ꯃꯤꯁꯇ꯭ꯔꯤ ꯀꯥꯏꯗꯣ ꯀꯥꯔꯛꯇꯣꯔꯤꯒꯦ? ꯇꯥꯅꯤꯡꯗꯦ ꯅꯣꯏ ꯃꯌꯥꯝꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ, ꯇꯨꯃꯤꯟ ꯇꯨꯝꯅꯔꯣ ꯍꯥꯏꯔꯛꯏ꯫ ꯃꯤꯁꯇ꯭ꯔꯤꯗꯨꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯗ ꯑꯍꯜ ꯑꯃ ꯌꯥꯎꯏ꯫ ꯃꯥꯁꯦ ꯐꯤꯡ ꯂꯥꯎꯅ ꯁꯥꯎꯒꯠꯂꯛꯏ꯫ ꯀꯩꯅꯣ ꯂꯣꯀꯦ, ꯅꯪꯅ ꯉꯥꯡ ꯁꯛꯏꯕꯁꯤꯡ ꯑꯗꯣ ꯁꯨꯝ ꯇꯥꯒꯦ ꯌꯥꯎꯅ ꯇꯥꯕꯅꯤ,
ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯃꯆꯥꯁꯤꯒꯤ ꯅꯪꯒꯤ ꯃꯈꯥꯗ ꯂꯩ ꯀꯥꯏꯅ ꯅꯪꯅ ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯒꯤ ꯃꯍꯨꯠ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯥꯟꯅꯃꯤꯟꯅꯕ ꯌꯥꯏ, ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯗꯣ? ꯑꯗꯨꯗꯤ ꯍꯥꯏꯗꯤ ꯅꯪ ꯊꯣꯛꯄ ꯑꯃ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯤꯗꯣ ꯀꯩꯒꯤꯅꯣ? ꯏꯕꯣ ꯅꯪꯁꯦ ꯃꯄꯥꯟꯗ ꯊꯣꯔꯛꯑꯒ ꯈꯪꯉꯦꯍꯦ, ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯅꯍꯥꯟꯈꯩꯗꯤ ꯈꯪꯕꯨ ꯈꯪꯗꯦ꯫ ꯑꯍꯜ ꯑꯗꯨꯅ ꯑꯗꯨꯝꯅ ꯈꯔ ꯉꯥꯡꯕꯗꯨꯗ ꯑꯩꯈꯣꯏ ꯃꯤꯁꯇ꯭ꯔꯤꯗꯣ ꯐꯤꯡꯂꯥꯎꯅ ꯁꯥꯎꯒꯠꯂꯛꯏ꯫ ꯀꯩꯅꯣ ꯑꯍꯟ, ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ? ꯊꯕꯛꯁꯦ ꯑꯩꯅ ꯄꯨꯁꯜꯂꯛꯄꯅꯦ, ꯑꯗꯨꯅ ꯊꯕꯛꯁꯤ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯅꯣꯏ ꯀꯅꯥꯝꯇ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯏꯃꯥꯟꯅꯕꯒꯤ ꯊꯕꯛꯅꯦ, ꯑꯗꯨꯅ ꯑꯩ ꯃꯥꯏ ꯆꯣꯞꯄ ꯌꯥꯕ ꯅꯠꯇꯦ, ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯁꯨꯒꯗꯕꯅꯤ ꯍꯥꯏꯗꯅ ꯑꯗꯨꯁꯨ ꯃꯔꯩ ꯑꯃꯗ ꯑꯍꯜ ꯑꯗꯨꯗ ꯑꯃꯨꯛ ꯁꯛ ꯀꯥꯛꯅ ꯋꯥ ꯉꯥꯡꯁꯜꯂꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯨꯔꯕꯅꯤna ꯑꯍꯜ ꯑꯗꯨꯁꯨ ꯑꯃꯨꯛ ꯁꯥꯎꯒꯠꯂꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯃꯣꯏ ꯑꯅꯤꯁꯦ ꯈꯟꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯣꯏ ꯑꯅꯤꯁꯦ ꯑꯃꯨꯛ ꯈꯥꯝꯇꯣꯛꯑꯝꯃꯤ꯫ ꯃꯔꯥꯡ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯉꯩ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯅꯨꯄꯤ ꯑꯃ ꯑꯃꯨꯛ ꯍꯤꯛ ꯍꯤꯛ ꯆꯤꯡꯉꯒ ꯀꯞꯄꯛꯏ꯫ ꯃꯗꯨ ꯀꯞꯄꯛꯄꯗꯒꯤ ꯈꯟꯅꯔꯝꯕꯗꯨ ꯆꯨꯞꯆꯥꯞꯇ ꯂꯩꯅꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯜ ꯑꯗꯨ ꯁꯨꯝ ꯇꯥꯔꯝꯃꯤ꯫ ꯉꯛꯂꯤꯗꯤ ꯅꯨꯄꯤꯗꯨ ꯀꯞꯄꯝꯃꯒ ꯉꯁꯥꯏ ꯑꯥꯗ ꯀꯞꯄꯝꯕ ꯑꯉꯥꯡ ꯃꯆꯥꯗꯨ ꯃꯗꯨ ꯑꯃꯨꯛ ꯊꯪꯅꯕ ꯑꯗꯣꯝꯗ ꯑꯃꯨꯛ ꯌꯥꯝꯅ ꯅꯛꯅ ꯀꯞꯄꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯒꯤ ꯑꯩꯈꯣই ꯃꯁꯦꯟ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, ꯃꯁꯤꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤ, ꯑꯗꯨ ꯁꯨꯝ ꯅꯛꯁꯨ ꯅꯛꯁꯜꯂꯛꯏ, ꯀꯩꯅꯣꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯪꯉꯒ ꯌꯦꯡꯉꯨꯁꯤꯔꯣ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯄꯨꯟꯅ ꯑꯩꯈꯣꯏꯁꯦ ꯀꯤꯅ ꯊꯪꯅꯕ ꯀꯥ ꯑꯗꯣꯝꯗ ꯑꯩꯈꯣꯏꯁꯦ ꯃꯩ ꯀꯥꯞꯇꯅ ꯆꯪꯉꯒ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯥ ꯃꯅꯨꯡ ꯑꯗꯨꯗꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯊꯦꯡꯅꯔꯝꯗꯦ꯫ ꯀꯩꯁꯨ ꯂꯩꯇꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯊꯦꯡꯉꯦ, ꯑꯃꯨꯛ ꯍꯜꯂꯁꯤ ꯆꯪꯉꯁꯦ ꯍꯥꯏꯗꯅ ꯇꯧꯔꯛꯄꯁꯤꯗ ꯉꯁꯥꯏ ꯍꯥꯟꯅ ꯀꯞꯄꯛꯈꯤꯕ ꯁ꯭ꯀꯨꯜꯒꯤ ꯑꯔꯣꯏꯕ ꯃꯥꯏꯀꯩ ꯇꯣꯏꯂꯦꯠ ꯂꯩꯕ ꯑꯗꯣꯝꯗꯒꯤ ꯑꯃꯨꯛ ꯑꯉꯥꯡꯁꯦ ꯃꯦꯡ ꯀꯞꯄꯛꯏ꯫ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯈꯪꯕ ꯉꯝꯈꯤ, ꯁꯤꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯅ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯈꯩꯅ ꯆꯩꯅꯕꯒ ꯀꯩꯒ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇ ꯇꯨꯝꯅꯔꯝꯗꯦ, ꯑꯩꯈꯣꯏꯁꯦ ꯅꯣꯡꯉꯥꯟꯕ ꯉꯥꯏꯅꯔꯝꯃꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯍꯧꯖꯤꯛꯀꯤ ꯃꯦꯝꯕꯔ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨ ꯂꯥꯛꯄꯗ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯪꯉꯤ, ꯇꯥꯃꯣ ꯃꯐꯝ ꯑꯁꯤ ꯀꯩꯗꯧꯕ ꯌꯥꯎꯒꯦ? ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯤ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ, ꯑꯩꯈꯣꯏꯗꯤ ꯑꯁꯤꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ, ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯄꯥꯏꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯀꯩꯅꯣꯍꯦ ꯀꯩꯁꯨ ꯇꯧꯗꯕꯅꯤ, ꯌꯨꯝꯁꯨ ꯑꯁ꯭ꯋꯥꯏꯗ ꯐꯅꯌꯥꯝ ꯇꯥꯔꯤꯁꯤꯗꯤ, ꯂꯣꯀꯦꯜ ꯀꯩꯅꯣ ꯅꯣꯏ ꯀꯥꯡꯕꯨꯅ ꯉꯥꯡꯉꯤꯁꯤꯕꯨ ꯍꯥꯏꯔꯛꯏ꯫ ꯃꯤꯁꯇ꯭ꯔꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯪꯉꯨꯕꯗꯨꯗ ꯃꯥꯗꯤ ꯁꯥꯎꯗꯅ ꯃꯃꯤꯠꯇꯨꯅ ꯑꯩꯈꯣꯏꯗ ꯈꯥꯅ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯤ, ꯈꯪꯗꯦ ꯑꯩꯁꯨ ꯃꯣꯏ ꯁꯨꯕ ꯇꯜꯂꯒꯅ ꯆꯠꯆꯈ꯭ꯔꯅꯤ, ꯅꯣꯏ ꯁ꯭ꯋꯥꯏꯗ ꯆꯦꯛ ꯁꯨꯕ ꯍꯩꯕ ꯃꯤ ꯂꯩꯇ꯭ꯔꯣ? ꯑꯩꯒ ꯇꯧꯔꯒ ꯁꯨꯔꯒ ꯂꯣꯏꯔꯦ ꯈꯨꯝꯃꯛꯏ꯫ ꯐꯥꯒꯤꯗꯒꯤ ꯑꯩꯐꯥꯎ ꯌꯥꯎꯅ ꯏꯌꯥꯝꯕ ꯃꯤꯁꯇ꯭ꯔꯤꯗꯨꯒꯤ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯑꯃ ꯑꯗꯨꯝ ꯌꯥꯎꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯃꯨꯟꯅ ꯌꯦꯡꯅꯩ꯫ ꯃꯦꯝꯕꯔ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯈꯪꯗꯦ, ꯑꯩꯒꯤꯗꯤ ꯅꯣꯏꯅ ꯄꯥꯏꯔꯝꯕ ꯊꯕꯛꯅꯤꯅ ꯂꯣꯏꯁꯤꯜꯂꯝꯃꯣ, ꯑꯗꯨꯝꯅ ꯃꯥꯁꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯪꯉꯛꯑꯅꯤ ꯍꯥꯏꯗꯅ ꯄꯦꯠ ꯉꯥꯛꯁꯟꯅꯔꯝꯃꯒ ꯑꯩꯈꯣꯏꯅ ꯍꯪꯉꯤꯗꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯨꯝꯃꯝꯃꯒ ꯃꯥꯁꯨ ꯑꯗꯨꯝ ꯆꯠꯈꯤ꯫ ꯑꯩꯈꯣই ꯃꯁꯦꯟꯁꯨ ꯅꯨꯃꯤꯠꯇꯨꯒꯤ ꯊꯕꯛꯇꯨ ꯑꯗꯨꯝ ꯐꯖꯅ ꯁꯨꯕꯤꯔꯝꯃꯁꯤ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯨꯝꯗ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯛꯄꯒꯤꯗꯨꯗ ꯑꯩꯈꯣꯏꯁꯦ ꯄꯣꯠ ꯆꯩ ꯂꯣꯏꯁꯟꯅꯔꯒ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯤꯁꯇ꯭ꯔꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏꯗ ꯋꯥꯒ ꯑꯃꯠꯇ ꯉꯥꯡꯗꯦ, ꯑꯩꯈꯣꯏꯁꯨ ꯃꯉꯣꯟꯗ ꯀꯝꯇ ꯍꯥꯏꯕꯤꯔꯝꯗꯦ, ꯑꯗꯨꯝ ꯃꯥꯒꯤ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯇꯧꯅꯔꯝꯃꯤ꯫ ꯈꯣꯏꯗꯧꯁꯦ ꯁꯥꯎꯒꯠꯃꯟꯗꯅ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯨ ꯃꯣꯏ ꯑꯗꯒꯤ ꯕꯦꯟꯗꯔ ꯑꯗꯨꯗ ꯆꯪꯉꯒ ꯄꯩꯁꯥ ꯈꯔ ꯄꯨꯊꯣꯛꯅꯔꯒ ꯑꯩꯈꯣꯏꯁꯦ ꯌꯨꯁꯨ ꯊꯛꯑꯝꯃꯤ꯫ ꯕꯦꯟꯗꯔ ꯃꯄꯨꯗꯨꯗꯁꯨ ꯍꯪꯉꯨꯕꯗ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯔꯝꯗ ꯕꯦꯟꯗꯔ ꯃꯄꯨꯗꯨꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯀꯩꯅꯣꯅꯦ ꯅꯣꯏ ꯃꯤꯁꯇ꯭ꯔꯤꯅꯦ ꯍꯥꯏꯗꯅ ꯉꯔꯥꯡꯅ ꯀꯩꯅꯣ ꯁꯤꯗ ꯑꯃ ꯂꯥꯛꯑꯝꯕꯗꯥꯏꯅꯦ, ꯑꯗꯨꯗꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ, ꯅꯣꯏꯅ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯗꯤ ꯇꯝꯅꯕꯗ ꯃꯤ ꯆꯪꯕ ꯉꯝꯕ ꯃꯐꯝ ꯖꯒꯥꯒ ꯅꯠꯇꯦ, ꯃꯥꯅ ꯅꯣꯏꯗ ꯀꯔꯤꯃꯇ ꯍꯥꯏꯔꯛꯇ꯭ꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯅꯁꯨ ꯁꯥꯎꯅꯤꯡꯗꯅ ꯑꯉꯥꯎꯕ ꯃꯤꯁꯇ꯭ꯔꯤꯅꯤ, ꯃꯇꯣꯝꯗ ꯂꯩꯍꯧꯔꯕꯅꯤ, ꯃꯥ ꯑꯗꯨꯗ ꯊꯣꯛꯏꯕꯁꯤꯡ ꯑꯗꯨꯅ ꯃꯔꯥꯏꯅ ꯃꯈꯧꯔꯤ ꯃꯦꯠꯂꯒ ꯍꯥꯠꯇꯣꯛꯆꯈ꯭ꯔꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯦꯅꯔ ꯃꯄꯨꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ, ꯅꯣꯏ ꯈꯪꯖꯜꯂꯨ, ꯁ꯭ꯀꯨꯜ ꯑꯗꯨꯗꯤ ꯇꯝꯅꯕꯗ ꯃꯅꯥꯛ ꯑꯗꯥꯏꯗ ꯐꯥꯎ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯃꯤ ꯐꯥꯎ ꯆꯪꯕ ꯉꯝꯄꯣꯠꯇꯦ, ꯕꯦꯔꯥ ꯀꯥꯡꯕꯨꯅꯤ ꯅꯣꯏꯁꯨ ꯑꯗꯨꯗ ꯂꯩꯅꯤ ꯍꯥꯏꯗꯅ ꯂꯩꯔꯤꯗꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏ, ꯑꯩꯈꯣꯏꯁꯨ ꯈꯪꯗꯗꯅ ꯇꯧꯕꯅꯤ, ꯁ꯭ꯋꯥꯏꯗ ꯂꯩꯕ ꯃꯤꯅꯁꯨ ꯀꯔꯤꯃꯇ ꯍꯥꯏꯕꯤꯔꯛꯇꯦ, ꯑꯗꯣ ꯀꯔꯤ ꯊꯣꯛꯈꯤꯕ ꯌꯥꯎꯒꯦ ꯑꯗꯨꯗ ꯍꯪꯉꯝꯃꯤ꯫ ꯕꯦꯅꯔ ꯐꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ, ꯑꯗꯨꯗꯤ ꯅꯣꯏꯗ ꯍꯥꯏꯕ ꯌꯥꯗꯦ, ꯅꯣꯏ ꯑꯩꯈꯣই ꯈꯨꯟꯒꯤ ꯃꯤꯁꯨ ꯅꯠꯇꯅ, ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯋꯥ ꯃꯈꯥ ꯇꯥꯅ ꯍꯪꯉꯨꯗ꯭ꯔꯦ, ꯑꯗꯨꯝ ꯌꯨꯝꯗ ꯍꯜꯂꯛꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯅꯨꯃꯤꯠ 4-5ꯃꯨꯛ ꯑꯗꯨꯗ ꯂꯩꯔꯨꯕꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯗꯨꯅ ꯐꯣꯟ ꯃꯆꯦꯠ ꯑꯃꯠꯇ ꯇꯧꯔꯛꯇꯦ ꯍꯥꯏꯗꯅ ꯁꯥꯎꯅꯤꯡꯗꯅ ꯑꯩꯁꯨ ꯌꯨ ꯇꯞꯊꯥꯅ ꯊꯛꯆꯜꯂꯒ ꯃꯣꯏ ꯏꯃꯨꯡꯗꯣ ꯈꯟꯅꯕ ꯇꯞꯇꯥꯅ ꯍꯧꯖꯤꯜꯂꯝꯃꯒ ꯑꯩꯁꯨ ꯑꯩ ꯏꯁꯥꯒꯤ ꯌꯨꯝ ꯑꯁꯦꯡꯕꯗ ꯍꯜꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯨꯄꯤꯗꯨꯁꯨ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯃꯁꯤꯅꯤ ꯑꯩꯒꯤ ꯇꯦꯟꯇꯛꯄ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯣꯡꯆꯠ ꯑꯃ꯫ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯑꯩꯅ ꯂꯩꯔꯤꯕ ꯂꯝꯁꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯂꯝꯅꯤ꯫
ꯈꯨꯜ ꯑꯃꯒ ꯐꯥꯎꯗꯣꯛꯅꯒꯦ ꯍꯥꯏꯔꯒꯗꯤ ꯈꯨꯜ ꯑꯅꯤꯒꯤ ꯇꯥꯏꯅꯔꯤꯕ ꯃꯔꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡꯁꯤꯡ ꯑꯁꯤ ꯂꯥꯟꯗꯨꯅ ꯆꯠꯅꯗꯣꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯒꯥꯔꯤ ꯃꯆꯥ ꯑꯍꯟꯕ ꯑꯃ ꯕꯕꯥꯅ ꯑꯩꯁꯦ 10 ꯄꯥꯁ ꯇꯧꯕꯒꯤ ꯂꯩꯕꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯁꯦ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯃ ꯍꯥꯞꯄꯒ ꯄꯨꯛꯆꯠꯇ ꯆꯠꯂꯤꯕ ꯃꯇꯝꯁꯨꯅꯤ꯫ ꯌꯨꯝꯗꯁꯨ ꯕꯕꯥ ꯏꯃꯥꯅ ꯒꯥꯔꯤꯗꯨ ꯂꯩꯔꯝꯃꯣꯏꯗꯕꯅꯤ꯫ ꯒꯥꯔꯤ ꯄꯤꯁꯜꯂꯨꯕꯗ ꯑꯩꯁꯦ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯅ ꯕꯕꯥ ꯏꯃꯥꯁꯦ ꯌꯥꯝꯅ ꯈꯟꯅꯔꯝꯃꯤ꯫ ꯐꯅ ꯃꯣꯏꯅ ꯉꯥꯡ ꯁꯛꯆꯔꯒꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯒꯥꯔꯤ ꯍꯥꯏꯕꯗꯨ ꯂꯩꯖꯔꯕꯅꯤꯅ ꯏꯅꯤꯡ ꯇꯝꯅ ꯄꯨꯡꯊꯧꯗ ꯊꯧꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯒ ꯍꯦꯛ ꯀꯣꯏꯕ ꯆꯠꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯗꯨ ꯃꯥꯁꯦ ꯃꯃꯥ ꯅꯥꯔꯦ ꯍꯥꯏꯗꯅ ꯃꯥꯗꯤ ꯀꯣꯏꯕꯗꯨ ꯆꯠꯁꯤ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯅ ꯑꯩ ꯏꯇꯣꯝꯗ ꯇꯥꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯗꯤ꯫ ꯆꯠꯐꯝꯒ ꯂꯩꯄꯣꯠꯇꯦ ꯑꯗꯨꯝ ꯒꯥꯔꯤꯁꯤ ꯄꯨꯡꯊꯧꯗꯅꯤ ꯑꯩꯅ ꯊꯧꯗꯨꯅ ꯁꯥꯟꯅꯔꯤꯁꯤ꯫ ꯁꯨꯝ ꯑꯩꯁꯦ ꯅꯨꯃꯤꯠꯇꯨꯁꯨ ꯌꯨꯝꯗꯒꯤ ꯒꯥꯔꯤꯁꯤ ꯊꯧꯗꯣꯔꯛꯑꯒ ꯊꯪꯅꯕ ꯈꯨꯜ ꯑꯗꯣꯝꯗ ꯁꯨꯝ ꯊꯧꯕ ꯁꯥꯟꯅꯔꯝꯃꯤ꯫ ꯈꯨꯜ ꯑꯃ ꯂꯥꯟꯁꯟꯈ꯭ꯔꯗꯤ ꯃꯊꯪ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯐꯅ ꯂꯥꯞꯅ ꯑꯩꯁꯦ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯄꯨꯡ ꯊꯦꯡꯉꯛꯄꯗꯒꯤ ꯃꯃꯤ ꯇꯧꯔꯛꯄꯗꯒꯤ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯅ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯑꯩꯈꯣꯏ ꯈꯨꯟ ꯇꯥꯕ ꯌꯥꯕ ꯂꯝꯕꯦꯟꯗꯨ ꯑꯗꯥꯏ ꯃꯄꯥ ꯌꯧꯔꯛꯄꯗ ꯑꯩꯒꯤ ꯒꯥꯔꯤꯁꯦ ꯌꯥꯔꯛꯈꯤꯗꯦ꯫ ꯑꯩꯁꯨ ꯀꯩꯗ ꯌꯥꯗ꯭ꯔꯤꯅꯣꯗꯣ ꯈꯪꯗꯦ꯫ ꯑꯀꯣꯟꯕꯗ ꯑꯩꯒꯤ ꯒꯥꯔꯤꯒꯤ ꯊꯥꯎꯗꯨ ꯆꯦꯛ ꯇꯧꯔꯨꯕꯗ ꯒꯥꯔꯤꯒꯤ ꯇꯦꯡꯀꯤ ꯃꯅꯨꯡ ꯑꯗꯨꯗꯗꯤ ꯊꯥꯎ ꯃꯆꯦꯠ ꯑꯃꯠꯇ ꯄꯥꯝꯗꯦ꯫ ꯄꯨꯀꯪ ꯍꯦꯛ ꯀꯪꯅ ꯑꯩꯅ ꯊꯧꯗꯣꯛꯑꯕꯖꯥꯠꯅꯤ꯫ ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯑꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ꯫ ꯒꯥꯔꯤꯗꯨꯒ ꯑꯩꯒ ꯈꯛꯅꯤ ꯌꯨꯝꯗꯒꯤ ꯑꯩꯅ ꯊꯧꯗꯣꯔꯛꯏꯗꯣ꯫ ꯋꯥꯈꯜꯗ ꯑꯩꯁꯨ ꯀꯔꯤꯁꯨ ꯈꯟꯖꯜꯂꯨꯕ ꯇꯧꯗꯅ ꯒꯥꯔꯤꯗꯨ ꯁꯨꯝ ꯏꯜꯂꯒ ꯁꯥꯡꯈ꯭ꯔꯕ ꯂꯝꯕꯦꯜ ꯑꯗꯨꯗ ꯑꯩꯁꯦ ꯏꯇꯣꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯃꯤ ꯈꯔ ꯅꯦꯝꯃꯤ꯫ ꯑꯗꯨꯅ ꯒꯥꯔꯤꯗꯨ ꯏꯟꯕꯗ ꯑꯩꯁꯦ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯂꯝꯕꯦꯟ ꯃꯁꯥꯡ ꯑꯗꯨꯗ ꯁꯨꯝ ꯏꯜꯂꯛꯄꯗ ꯂꯝꯍꯥꯡ ꯃꯇꯦꯛ ꯑꯃꯗꯤ ꯑꯩꯒꯤ ꯏꯁꯥꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯀꯤꯕ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯣꯡꯁꯣꯡ ꯑꯣꯏꯅ ꯇꯧꯕ ꯑꯗꯥꯏ ꯃꯄꯥ ꯖꯒꯥ ꯑꯃ ꯌꯧꯔꯛꯄꯗ ꯂꯝꯕꯦꯟꯗꯨꯒꯤ ꯅꯥꯛꯀꯤ ꯑꯁꯣꯡꯕ ꯃꯔꯛ ꯑꯃꯗꯒꯤ ꯑꯇꯣꯞꯄ ꯅꯥꯛꯀꯤ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯣꯝꯗ ꯅꯨꯄꯤ ꯑꯃ ꯕ꯭ꯔꯞ ꯊꯣꯔꯛꯑꯒ ꯊꯨꯅ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯈꯤ꯫ ꯑꯩꯁꯨ ꯃꯗꯨ ꯎꯕꯗ ꯀꯤꯗꯅ ꯉꯥꯏꯍꯥꯛ ꯒꯥꯔꯤꯗꯨ ꯏꯜꯂꯝꯗꯦ꯫ ꯂꯦꯞꯄꯒ ꯑꯩꯁꯦ ꯃꯥꯡ ꯇꯨꯡ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯑꯗꯥꯏꯗ ꯀꯨꯏꯅ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯃꯨꯛ ꯑꯩꯁꯦ ꯒꯥꯔꯤꯗꯨ ꯏꯟꯗꯨꯅ ꯉꯁꯥꯏ ꯅꯨꯄꯤ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯁꯝꯗꯨꯅ ꯆꯠꯈꯤꯕ ꯃꯄꯥꯗꯨ ꯌꯧꯔꯛꯄꯗ ꯏꯁꯥꯗ ꯑꯩꯁꯦ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯂꯦꯞꯄ ꯂꯩꯇꯅ ꯑꯩꯁꯨ ꯒꯥꯔꯤꯗꯨ ꯁꯨꯝ ꯏꯜꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯒꯥꯔꯤꯒꯤ ꯃꯅꯤꯡꯁꯤꯗ ꯑꯣꯏꯅꯅ ꯑꯩꯅ ꯒꯥꯔꯤꯗꯨ ꯏꯜꯂꯤꯉꯩꯗꯨꯗ ꯃꯤ ꯑꯃꯅ ꯒꯥꯔꯤ ꯃꯅꯤꯡꯗ ꯌꯥꯜꯂꯒ ꯏꯟꯅꯔꯛꯄꯗꯧꯅ ꯇꯧꯔꯛꯏ꯫ ꯑꯩꯁꯨ ꯃꯗꯨꯗ ꯍꯦꯛ ꯀꯩꯅꯣ ꯁꯤꯗꯤ ꯍꯥꯏꯗꯅ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯩꯅ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗꯁꯨ ꯀꯅꯥꯁꯨ ꯑꯃꯨꯛꯁꯨ ꯍꯦꯛꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯃꯥꯏꯅ ꯑꯀꯤꯕ ꯈꯔ ꯃꯇꯦꯛ ꯑꯗꯨꯗ ꯊꯦꯡꯅꯔꯛꯑꯕ ꯃꯇꯨꯡ ꯑꯩꯁꯦ ꯌꯨꯝꯗ ꯎꯆꯤꯟ ꯅꯥꯆꯤꯟ ꯌꯧꯔꯛꯑꯝꯃꯤ꯫ ꯑꯩꯅ ꯌꯨꯝꯗ ꯍꯦꯛ ꯌꯧꯔꯛꯄꯗ ꯕꯕꯥ ꯏꯃꯥꯅ ꯉꯥꯡꯕꯗ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕ ꯀꯌꯥꯗꯨꯐꯥꯎ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯔꯛꯑꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯏꯃꯥꯗ ꯌꯥꯝꯅ ꯉꯥꯡ-ꯆꯩꯕ ꯇꯧꯏ꯫ ꯑꯗꯨꯅ ꯑꯩꯒꯤ ꯃꯔꯝꯗ ꯕꯕꯥ ꯏꯃꯥ ꯑꯣꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯇꯨꯃꯤꯟꯅ ꯑꯩꯁꯦ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯕ ꯐꯥꯎ ꯑꯩꯁꯦ ꯀꯤꯗꯅ ꯆꯥꯛ ꯑꯃꯠꯇ ꯆꯥꯗꯅ ꯇꯨꯝꯃꯝꯃꯤ꯫ ꯇꯨꯝꯊꯕ ꯍꯧꯔꯛꯄꯁꯤꯗ ꯉꯁꯥꯏ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕ ꯃꯄꯥ ꯑꯗꯥꯏꯋꯥꯏꯗꯨꯗ ꯑꯩꯒꯤ ꯃꯪꯗ ꯎꯔꯛꯏ꯫ ꯁꯨꯝ ꯀꯤꯅ ꯋꯥꯈꯜꯗ ꯈꯟꯖꯜꯂꯒ ꯇꯨꯝꯈꯤꯕꯩꯔꯁꯨ ꯈꯪꯗꯦ꯫ ꯑꯗꯥꯏ ꯃꯄꯥꯗ ꯅꯨꯄꯤ ꯑꯃ ꯁꯨꯝ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯕꯁꯤ ꯃꯪ ꯑꯁꯤꯗ ꯑꯩꯅ ꯎꯔꯛꯏ꯫ ꯀꯤꯔꯛꯇꯅ ꯑꯩꯁꯨ ꯃꯥ ꯊꯦꯡꯅꯗꯅꯕ ꯍꯥꯏꯗꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯐꯅ ꯑꯩꯅ ꯆꯦꯜꯂꯒꯁꯨ ꯀꯗꯥꯏꯗꯒꯤꯅꯣꯃ ꯍꯦꯛꯇ ꯊꯣꯔꯛꯑꯒ ꯃꯥꯁꯦ ꯑꯩꯒꯤ ꯃꯥꯡꯗ ꯖꯒꯣꯏ ꯁꯥꯔꯒ ꯍꯦꯛꯇ ꯂꯦꯞꯄꯝꯃꯤ꯫ ꯀꯤꯃꯟꯗꯅ ꯑꯩꯁꯦ ꯇꯨꯝꯕꯗꯨ ꯃꯤꯀꯞ ꯊꯣꯔꯛꯏ꯫ ꯃꯤꯀꯞ ꯊꯣꯔꯛꯑꯐꯥꯎ ꯑꯩꯒꯤ ꯋꯥꯈꯜꯗ ꯄꯨꯈꯝꯗ ꯈꯟꯖꯟꯗꯅ ꯑꯩꯁꯦ ꯕꯕꯥ ꯏꯃꯥꯕꯨ ꯇꯥꯅꯕ ꯀꯧꯔꯝꯃꯤ꯫ ꯕꯕꯥꯗꯤ ꯇꯨꯝꯕꯗꯣ ꯍꯧꯒꯠꯂꯛꯇ꯭ꯔꯤ꯫ ꯏꯃꯥ ꯑꯣꯏꯅ ꯇꯨꯝꯕꯗꯣ ꯍꯧꯒꯠꯂꯛꯑꯒ "ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ?" ꯍꯥꯏꯗꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯕꯤꯔꯛꯏ꯫ ꯑꯩꯁꯨ ꯁꯦꯡꯅ ꯏꯃꯥꯗ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕ ꯋꯥꯔꯤꯗꯨ ꯏꯃꯥꯗ ꯂꯣꯏꯅ ꯇꯝꯃꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯃꯗꯨꯗ ꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣꯅꯦ? ꯏꯃꯥ ꯅꯁꯥꯗꯣ ꯃꯩ ꯑꯣꯛꯊꯣꯛꯄꯤꯒꯦ" ꯍꯥꯏꯗꯅ ꯏꯃꯥꯅ ꯑꯩꯒꯤ ꯏꯁꯥꯁꯦ ꯃꯩ ꯑꯣꯛꯊꯣꯛꯄꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯝꯅ ꯀꯤꯅ ꯑꯗꯨꯝ ꯍꯧꯈꯤ꯫ ꯃꯇꯝ ꯈꯔꯗꯤ ꯑꯩꯁꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯕꯥꯁꯦ ꯀꯟꯅ ꯅꯥꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯕꯕꯥꯒꯤ ꯃꯃꯪꯗꯁꯨ ꯅꯨꯄꯤ ꯑꯃ ꯎꯏ ꯍꯥꯏꯗꯅ ꯇꯧꯔꯛꯏ꯫ ꯏꯃꯥꯅꯁꯨ ꯕꯕꯥꯗ ꯇꯝꯅ ꯏꯪꯅ ꯋꯥꯔꯤ ꯁꯥꯏ꯫ "ꯅꯆꯥꯅꯨꯄꯥꯁꯨ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯃꯥꯅ ꯊꯦꯡꯅ ꯍꯜꯂꯛꯄꯗ ꯈꯨꯜ ꯑꯅꯤ ꯇꯥꯏꯅꯐꯝ ꯑꯗꯥꯏ ꯃꯄꯥꯗ ꯅꯨꯄꯤ ꯑꯃ ꯑꯣꯛꯅ ꯊꯦꯡꯅꯩ ꯍꯥꯏ꯫ ꯑꯗꯨꯒ ꯈꯔ ꯂꯩꯔꯒ ꯃꯄꯥ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ?" ꯍꯪꯉꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯑꯃꯨꯛ "ꯃꯁꯤꯗꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯗꯕ ꯌꯥꯔꯔꯣꯏ. ꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ" ꯍꯥꯏꯗꯅ ꯕꯕꯥꯁꯦ ꯃꯇꯣꯝꯗ ꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯁꯥꯗꯨ ꯌꯦꯡꯊꯣꯛꯎꯕꯗ ꯃꯥꯏꯕꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯉꯣꯟꯗ ꯆꯪꯉꯤꯕ ꯅꯪꯅ ꯎꯔꯤꯕ ꯅꯨꯄꯤꯗꯨ ꯅꯆꯥꯅꯨꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯄ ꯂꯥꯏ ꯑꯐꯠꯇꯕꯅꯤ. ꯃꯥꯅ ꯅꯨꯃꯤꯠꯇꯨꯗ ꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄꯒ ꯅꯣꯏꯅ ꯃꯁꯥꯗꯣ ꯃꯩ ꯑꯣꯛꯊꯣꯛꯄꯤꯔꯒ ꯇꯥꯜꯍꯧꯗꯕꯒꯤꯅꯤ. ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯏꯁꯤ ꯐꯔꯦ. ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯕꯤꯔꯒꯦ" ꯍꯥꯏꯗꯅ ꯃꯥꯏꯕꯗꯨꯅ ꯕꯕꯥꯁꯦ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯄꯤꯔꯝꯃꯤ꯫
ꯃꯗꯨꯗꯒꯤ ꯕꯕꯥꯁꯦ ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯦ꯫ ꯕꯕꯥꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯐꯖꯅ ꯁꯥꯕꯤꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯅꯇꯣꯝꯗ ꯒꯥꯔꯤꯁꯦ ꯀꯣꯏꯊꯧ ꯊꯧꯔꯒ ꯁꯥꯟꯅꯒꯅꯨ꯫ ꯅꯪꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯦꯡꯅꯔꯛꯇꯅ ꯏꯄꯥꯁꯨ ꯌꯥꯎꯅ ꯗꯁꯥ ꯇꯥꯒꯦ ꯇꯧꯔꯝꯃꯤ ꯁꯤꯅꯦ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯧꯖꯤꯛꯀꯤ ꯃꯐꯝ ꯑꯁꯤ ꯃꯤ ꯑꯇꯣꯞꯄꯁꯨ ꯑꯗꯨꯝ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤꯗꯣ ꯑꯗꯨꯝ ꯊꯦꯡꯅ ꯑꯣꯛꯅꯗꯨꯅ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯇꯧꯔꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫